Hauzimaroi Bapau, Jammu and Kashmir gi Pulwama district terrorist attack lay Kidraba CRPF Jawan Singi Mafam the state na ikai kunabut crack. Rajya Sabha da Puto Kidraba CAB Gazette Tahana Fonglam le Haina Hana Chief Minister Okrami Bovin High Crack. Amadi Nagasingi Quadaki Chaba Kumayama Oiriba Luingaini Harau Tayam na Pangpukle. ISTV Pau Ming Tabiri Basingutaram Nokchari, Hosima Pungi Pau. Jammu and Kashmir gi Pulwama district terrorist attack like Hyderabad CRPF Jawan Singi Mafam da state na ikai kumnabut kre. Like Hyderabad Singi Mafam da ikai kumnaba utpa oina ngasidagi nimit nini state ki oiba thoram pangthok tabaga loinana minister MLA amasung state government ki officer singna civil society natraga lanai oina sinba function singda saruk yadanaba special secretary home case Raghumani na order amasu thokre. Ngarang thodokta like Hyderabad Jawan Singi Mafam da BJP Manipur Pradesh na su ikai kumnabut kre. Kanchipur da leba party ki office ta pangthokpa thoram da chief minister N Biren na luchingduna like Hyderabad Jawan Singi Mafam da minute ani 2 minute left na ikai khumnabot ke tharamadda BJP Manipur Pradesh ki vice president Salam Joy MLA Singh amadi party ki luchingba Singh su sarukya ke chief minister N Biren na mayok nabalan phamda khulai pairaga lanthengna ba oirabadi khara makai nungai taba oiramba yai adubu isam samna imung manung unaragani haibagi wakhalda lambi da attack tawduna hatpa si miyoibagi minung si leitaba thawni matam bumna makta ekhoina terrorist thengnaba mathau tai haike Kulai Paira Tamna Location of Kulai Paira Beef House of Provision of Kulai Paira Operation of Position of Some Narisams of the Bus of the Family Lubiana, Funanico, Hanjar, timing the Sati among the cowardly, Panga among the minor, explosive Harper Valley, the Watulaga, Haki by the Sensi, Yam in the human tuber, Ekaman and Ecuador. It's a moment issue. Hayin Sima, who state government give a function, have the minister carry out the celebration, Gumakarimba, Amata Tokunaba, and Swahili. But they could share to that. We was at the game of the Saturday was Kumayam in human terrorism because they could. My opinion of that, I would put it in a minute that Bharat national the winner, Bharat citizen the money could share to Rajya Sabha da Puto Hyderabad CAB Gazette Tahana Fonglam le Haina Hana Chief Minister Okram Ibobina ngasi Congress Bhavan da Pangthokpa Paumi Singa Unaba da Phongdokre Magna Makata na haikibada Citizenship Amendment Bill asi Hana pass tawraba matungda Bharat ki President na ayaba piraba matungda ek onduna rules hemgadaba adu karimata tawdringai da India ki Gazette ta Hana hapsilamba asi angakpane Handa Pangthokadoriba Assembly bifam da warip lawduna bill asi withdraw to hongadabani amade bill asi ki matangda ordinance enforce tawba yaroi haina Kevin and a warib lohan gadabani haiba warib low si fongdoke. Handa Rajya Sabha da CAB Putokidaba adu Maitiragani Kanbadagi Putopangam Kidabani Haike. Citizenship Amendment Bill si passed or kanda President Asian Pir Canada ek one gadamni aduga rule si amuk same frame togadabase si Government of India ki gazette notification ne basiaba si hana thokto ogler me basiaba si India ki government si akhoi hajenda banati si loina mayam da copy mam yen thoksa gebse moina bill si hek pass tobaga President gi dudi adum punga mani manung de Asian Pir ani adudai di si satnare na ek si satnare na moi di sing hatani Handaki ensuing assembly session se sig bill se withdraw togadabani Lok Sabha da pass togri any government laksunu mathangda UPA lake lau NDA lake lau bill se withdraw togadabani aduga scrap tak chapkhair ga masi mai thado hundoki damni haibase masi Congress ki stand still clear adi ani suba amana model code of conduct laktringa da a center na kana khangni moji tamngam banate ordinance cabinet toroga ordinance enforced away yaroi haiba resolution ani se Handaki session jida passed out here. Government putoki putro resolution do koi support tawni natraga opposition definitely mashi akoi resolution ji putokane ba koi. Aduda moigi marin takba haidare moigi stand ji mada khangane ba. Ngasigi paugi mifamadu da hanagi Deputy Chief Minister Gai Khangam Congress MLA Singh amade hanagi MLA Singh su sarukya ke
MPCC की President Oina Thawpuraba Hanagi Deputy Chief Minister Gai Khangamna Bilasi Rajya Sabha da puthokidabada State BJP gi luchingba kaya oglibasi bor onare okadaba singdi CAB gi damakta awa ana khangduna khongjang sangshin khiba organization sing amade ima ibel singi Bilasi Rajya Sabha da puthoktre haiduna tumina laithokpa yade NDA government asi Manipur miyamna hena khanglibaduni haike Isa ke sakrai sigi police ke sena khon khangduna yarek to khangkhiba bakhoi de hukpi gadaba da mado bill support to kangbu hukpese masi onthong de laibak thibani adona ni ngasa bor onare hayose ako same bill ni haidana ba bill de here and there koma se khai kitang semdo aga it's a new bill ka haijalaga amuka ko gi ngasai ordinance amu jari rabri haibse akiba leire ako ponamak manipuri por khoi pon praja ponamak khopam chen hojik so kho share to ra leibam changni ho Naga Furuki Kwadaki Chauba Kumayama Oiriba Chahigi Maru Marang Khunba Luingaini Festival Mafam Kayada Pangtukle Mapungeba Thauram UN Sigimiang Makada Senapati District Headquarter Gi Mini Stadium da Pangtukle Understanding True Culture Habatim da Naga People's Organization Sinduna Pangtukle Bathauramasida PICD Minister L. Diko, MLA Awangbo Niumai, MLA Kasim Vasum, MLA Samuel Jendai Amadi Tongan Tongan Ba, Jing Amadi Tamgi Civil Society Organization, Naga Hoho, Naga Mothers Association, Mizo People's Convention, Atsum, UNC, Amuko, ZCILPS, UCM Yauna Luchingba Kiana Sarukiare. Minister L. Dikona, Aikoina Environment Kanduna, Maru Marang Hena, Lokna Bagidamak, Maru Hunbatai, Senapatida Ikang tha matamda isingi awat pa lerakliba asi awaba amani anoba government asina laukhatpa thaurangi makhada senapati district ta chahi chupa ising phangana na ba honari haike thauramasi gi sarukam oina tongan ba furup singi nat ki oiba jagoi amadi isai chupang thoke traditional oiba masana sing thauri chingbi wa kabi sangdam nakhe Luingaini Thauram Ukrul District ki Chadong Khul da su pangthoke Thauram adu da Salai Holdings Private Limited ki chairman su oiriba NEIDP ki Central Working Committee ki chairman Narengam Samarjit Chadong Khul ki chairman Asang Kashar NEIDP Central Working Committee ki Vice President Sapam Kunchakeshwar Salai Holdings ki Economic Advisor Miroslav Team Amadi Atai Thaupuba Singh su sarugya ke Sapam Kunchakeshwarna Chadong Khulgi Hojik Oiriba Lambigi Pibamasi Hena Fagat Hananaba Government ki Mari Lainaba Singda Taksingani Haike Salai Holdings Private Limited ki Chairman Narengam Samarjitna Tholok Amalai Rabadi Madugi Loishin Balambi Ama Soidana Legani Adugumna Chadong Khul Isingna Tumjin Kibadagi Apaba Ahongba Ama Soidana Lakpangam Naba Aikoi Puna Hona Minase Kula Siganova Church Sama Sana Naba Maki Maike Dagi Angaba Mating Pangani Kungangasi Lam Koiba Singi Lam Tungpam Oina Naba Salai na Henbam Yang Changani Salai gi oiba wakaloldi mioiba oina hingminariba singi marakta amaga mateng pangnaba amadi mina mibu ikai kumnaba haibaduni haike Salai gi maikaidagi lupa lak amasu mateng pangke Hanbada ekwene tawgadabase si mafam sida university ama linkatpa into world class university ama magi tourism in sector da education sigi oiba lamduta pusalakpa pithibigi mafam khudingmaktagi university khudingmaktagi research khudingmaksina laaga sila research tawjaba mafam sigi phajaba mafam sigi environment mafam sigi atmosphere mafam sigi phajagarba mafam sina piriba magi ithil singaduna mana research to area da gold medalist pangaga sarki ba bisa this place will remember all the time Tangkul Sanaulong Chekon Imphal Silver Jubilee Thoram Tribal Colony Ground Pangthokre Thoram aduda Wangkai Kendra gi MLA gi Loinabi Okram Victoria Tangkul Sanaulong gi President Grace Satsang All India Mahila Congress ki General Secretary in charge Kimboy Singnai Shuishu Sarukya ke Imphal East District ki Macheng Nagaching Village Authority na Sinduna Humnak Suba Oina Luingai ni gi Thoram Pangthokre Thoram aduda Chief Minister gi Loinabi and Hiainu Imphal East ki Adaksha P Bimola Luang Sangbam Gram Panchayat ki Pradhan S Angong na Chingba Miyokya na Sarugya ke Chief Minister gi Loinabi Hiainu na Luingai ni Kumaya Sina Nungsi Sanaba Lamdam Ama Purakpada Mateng Oirasanu Hai ke Lamdam Asida Awana Tawdok Pataba Mayama Lakadaba Punamaksu Lakana Noaina Singi Tami Punna
ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯅꯨ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯦ ꯍꯥꯏꯖꯔꯒ ꯄꯨꯟꯅ ꯊꯥꯒꯠꯆꯔꯤ Paurei khunja singna maru marang khunbagi luita fanet ngasi pangthokre thoram aduda SDO chingai Nemri Khamlang DRDA Ukhrulgi project officer Rolal Ningsen su sarukya ke Thama chubna satharakpa saksham 2019 ngasilushin bagi thoram hotel Imphal da pangthokre Ministry of Petroleum and Natural Gas Government of India gi mieng makhada Petroleum Conservation Research Association na sinduna pangthokiba thoram aduda Consumers Affairs Food and Public Distribution gi Minister Karam Shyam Secretary T Ranjit Bharat Vikas Parishad ki National Vice President Dr S Rajendro State Level Coordinator S Ibungotona maru oiba mir singona sarukya ke Minister Karam Shyamna naha singna matam sadana tauroidaba thabak sing tauroidabani loiba naiba petroleum gi pothok sing kananaba honagadabani haike Sase no modi pung adi matik chaba mi ma soi na koi kene marup mapang wari sabu do wargasu amna taksi khasi laina allaman loina do wargasu kairoi le kai do wargasu orna thre school do wargasu ai haiba se ai isana semra ga doine aduna ai matik chan ba se ai na tauri ba thabak tuna ai matik chaba mi oir ka doine aduna maram sa da ba phatte na khanba thabak singje akoi na kai doi su tauroi dabne Tungda thoramasiga mari lena pangthokiba layek pa sangdamnabada makok mathang tarba singda manamathum sing yen thoke CAB Rajya Sabhada puthokidabadu Manipur miyamgi apunba kholawnani tawbatabu kupsen senaduna bill asi sana handanaba makhatana punna honaminasi haina Lok Sabha gi Speaker Dr T Mainena phongdorakle ngasi Delhi dagi Imphal International Airport ta thunglaba matung paumuisinga unabada makhataraduna leiriba government asina CAB gi matangda karigumba miyamgi apamba gi mayokta lakhandanaba aikoi punna section daba yade haike Agar pairi besi kamu segi, makoi yang apa angkan ba root amalai, ordinance root itu, ordinance apa pasal lagi di, koi ni mayam demand tori ba, perjalanan sini demand tori ba, koi di suai wahini deh, apa posinat lah benda, sum thammaga, sentuk sini tahu itu tahu kadra, sukses sentuk putar kadra, hai besi sini, makoi leh itu sukses siam sari beta bani, sebenarnya roy nak koi leh sukudi arway, aja hai jadi koi pun bagi ngamani, koi pun nak hau beta bani, koi voice left tu hai beta bani, baru sarkar tahu beta bani, koi itu sini hai beta lagi di, koi konjen sini na, bani lagi ni Lok Sabha juta. Koi mi sangga kali form dini lagi. Ada si mereka kita koi voice si tai tadi apa nanti ta dana betul ini hari ke sudah berarti kalau wali koi treatment sini kau. Anyway, koi pun lewat apa ni koi Manipur nasi nari lain aja. Koi pun dah bersih am suai ni. CAB gi mayokta khwairaman kaithel da khongjang sangshin bada sokpadagi rims da like naribi kaithel phambi mutum phibodagi TS Premila amari thongju part 2 dagi G Lembi gi phibam North East Students Organization gi Secretary General Sinam Prakash na luchingba team amana ngasi yangshin khre nesogi maikai dagi ima ani gi layeng na basel oina lupa lesing manga mating pikre Secretary General Sinam Prakash na CAB Rajya Sabhada puthokidabada Manipur da political party singna credit launaba honariba asi angakpa poi masigi credit ti state taret asigi yellow missing mahiroi look amasung civil society singda piningi bilasi pass tawkhidre haiduna aikoina tumina laithokpa chumde passport entry to India notification 2015 amadi foreigner amendment order 2015 da yauriba provision ani asida CAB da yawba manaba londa kayamrum yauri provision asi lokthoktriba phawba issue asi loidri haina lawi haike Citizen Amendment Bill yauri biduga manaba londa da Afghanistan Pakistan Bangladesh ta leiriba dharma taruk tubu chatpa miyoy ragadi moi che sang yaudana India da sangpa gi ayaba piri aduga foreigner amendment order duna mu moi da punishment pi daba aina yada mong changai bidu punishment pi daba ek to foreigner ek to da moi amendment order 2015 ama thoga punishment pi daba gi yamna ayaba pi bagi leiri hariba provision ani ja masi script to dribodi nesogi side gi issue si loidrin laujai amadi issue je makhadum chathajagini aduga akoi praja myamnasu ke pass tawidredna haraudana nuaidana thaban chongdana madu leibagi matam nate akoi na thengnari step ama khaktani mai pai se akoi makhata na thengnagada myam leini haiba wafam ji thamjage Sisdo Hairok Bazar amadi Hairok apunba maira pai bilubna surims ta laikanari bi ima ani gi layeng bada mateng oinana ba sel gi mateng pangkre
Imphal West Kabandona Thangal Kaithel gi Alugali How Kaithel amasung Dharmasala area da ngasi numidang wairam thiba humagi thabak chathakre additional SP operation TS Krishna Tomi gi miyeng makhada chathakiba operation aduda miyoi chamri tarani thoi verification tauke miyoi kuni thoi masagi tangdang ba saktak se puthokpa gamdabadagi city police station da sinake Rajya Sabha da CAB puthokidabadagi miyamgi ihau khara nemthaduna tangkak amada laireklabadina issue asigi matangda center gi luchingba singda takshinnabagi damag political party tarama thoina punduna semkhiba Manipur Democratic Alliance tagi All India Trinamool Congress Manipur Pradesh Tokle haina party gi president S Manauto nangase mekola da leiba mahaki mayumda pangthokpa paumi singa unabada phongdukre bill puthokidaba si Manipur amadi awang nongpoki miyamna amata oina jangsin minakiba khongjang adugi achoba maipakpa Belasi Matanta Sizaraba Bill Amani Haina Miamna Harau Topagi Matamdi Oidre Manaba Bill Natraga Ordinance Ama Oina Putorpa Yabagi Pibam Su Labana Mikup Nahom Singna Labor Matautari Haike Cape Kamari Lenana Sem Kiba Manipur Democratic Alliance in MDA Degi Koi Trinamool Congress All India Trinamool Congress Manipur Pradesh Masidagi Highway Alliance Dudagi Tokchare Maramdi Takak Amalushan Labanina Masina koina MDA sem bi matamda politics ki boiro non politics ki boiro tongan tongan bo afam kya lakpo matamda matam dugi issue du yengaga amadi khoi gi national level gi leader singi instruction gi matungina aikoina karam da khutang lawdage aikoi karom gi mayon da chatkadage habdudi khoi matam gi miyam da khangan jarakani Sinphama ma oina khoi loiduda senthok lambi lehen batanatana lamasida business ama oina su sangsinba yai haina Central Agricultural University Imphal gi Vice Chancellor Professor M Premjit Nangasi Lomi Singh training program hawdopagi thoramda haikre Integrated Beekeeping Development Center Directorate of Extension Education Cow Imphal na sinduna numitari ni chumna chathagadaba scientific oiba mawongda khoi yokpagi matangda pangthokpa training program aduda Thawbal amadi Kaksing district tagi farmer singna saruk yare Central Agricultural University gi akhang ahei kaya yauna pangthokpa thoram aduda Professor M Premjit na makhatana haikibada khoi loibana khoi pibatan natana mahi marong puthokpadasu sada tara manga gi changda pothok hengat hali khoi loibagi sinfamasina thabak phangdabagi awaba kaya kokhan badasu chauna mateng oi haike Akhil Bharatiya Vidyarthi Parishad Manipurna Jammu and Kashmir gi Pulwama district terrorist na CRPF personnel kayamarom hat ki bathong kan yaning da bafongdukre CRPF personnel sing adubu ikai kumnabaga luinana ABVP Manipurna Kangla Gate mamang da candle thankre National Secretary Narendra Sapamna Pakistan dagi changlakpa terrorist singna India gi security da singna bahaibasi ekoi pumnamaki mipai ningai ni haike Asmain tawdana India da mamang dasu uri dasu thokre Pakistan dagi lakpa terrorist singna changaga India gi sovereignty da kai ba thabak India gi security forces attack tawba anaksu paramilitary forces CRPF jawan 44 suicide bomb maramana thomjalaga legidabasi tasengna nuai tabani leibaka sigi amadi India gi security da challenge leiba habase akoi punumak praja akoi gi nungsa thiningai ni adonang masiguma thokdoksi AVP satra sing organization amoina youth singi representation amoina Thawai hakchang yaung ya janing te madi masibu thamoi sengna condemn tawje Masat ki hanagi President Thokchom Biwon Delhi Police amadi Manipur Police ki team amana ngasinumdang wairam pung manga khare helakpa duwaida Delhi gi Paribaran complex tagi fakre hari Delhi dagi phangba pauda mahak phaba lakpa matam aduda machega loinana leiringai dani kari marong gi phabano hangbada Lablai Police na lokatpa case amagi matangda phabani hairemi arrest memo piu haibada piram kide hari Seraksida Biwon kari maram gi phabano haibadu pigadabani maram pidana phabasi laibak thibani mak phabagi tangdang ba ama khangadabani haina Socialist Students Union of Manipur gi president Y Yaima mitaina phongdorakle hauziate no brem tan lokjare Honda car ki mamal February ki tang amad ki hengale adubu sangai Honda da February ki tang tara phawada booking to biki ba customer sing da ariba mamal da car sing yon jagani customer sing ki damakta lupa lising tara mapan ki lupa la kamal sing kun mga phawba ki discount su pijari Honda car sing asi Japan ki multinational company na sabani anoba technology amadi safety feature kya yauri athuba matam da gari airport road ta leiba sangai Honda da lakpiu amasung khudong chaba sing si lobiu
अहानबा 24/7 लमजिंगबा कैपना मियामगी सेवादा लेजरी मणिपुर की डिस्ट्रिक्ट सिंह अमदी मपाल लमसिंगदा चननबगी बुक तौबियु लुहोंगबगी अखनबा डिस्काउंट सु पिजरी कांटेक्ट तौबिरउ 1800-102-7959 अमदी 8794613154 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba hakjang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu. The Great Wedding Sale by Mobile Furniture. Wabiraganu yumna anabagi seba tawbinabagidamag wabiraganu. Medillion Home Healthcare Service Manipurna adomgi mateng pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marungidamag Medillion Home Healthcare Service Manipur near Jennings Hospital, making healthcare accessible and affordable. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matra. Northeast Ahanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All Mission ki makhada subsidized loan pibada mangzil thariba Panchoi Housing Finance Company Limited amadi masigi subsidiary companies singi sister yauna punna branch tara hum doyang dukjare miyam financial facilities sing lobi na baning sing jare Panchoi Housing Finance Company Limited and its subsidiary group of companies. Break matungda mayam utaram nokchare makata ba pauda khawpum tampaki tipai mukta leiba army gi firing range amagi manungda bom amaleramle ngase yuk agang singna bom adu thengnarakibani hairi Luang Air Services and Cargo Private Limited na Imphal Silong Agartala Silchar Dimapur amadi Aizol da Paigadaba Regional Airlines Service amadi Imphal Guwahati Kolkata amadi Delhi gi cargo service atuba matamda hauragani haina Pwakatil de Laiba Luang Air Services and Cargo Private Limited ki Managing Director Maishnam Ratan Kumar na ngasi paumising da phongdukre Umang laibu irat thongni tawduna yelomi ama oina natpu ngak senduna leiriba chothe tribe ki khwaidagi maru oiba festival ama oiriba Innampai Lin Bisnupur Municipal Council gi ward number 12 gi manung chen leiba lamlang hupi chothe da chayol ama chubna chathakadaba festival asigi ahum suba tangka ki ahoba session ngasidagi mafam adu da pangthokpa hokre Sahi tara mga suraba nupa nupi kayabu laisa pakhang falda mingchan baga loinana makhoi gi yumba lambi da khongda naba khongloi khanana ba tanja pi ba kumaya sigi matangda lamlang hupi chothe khulgi khulakpa thau jatra chothe na wafam kaya thamnakle Ngasidagi tang tarat fauba DIPR na sinduna jiribam da internal conducted press tour ama DIPR gi director Balkrishna na DIPR gi office tagilam thakre nupi paumi yauna tour asida DIPR gi official singapore na mioi tarani thoina saruk yare khongsad aduga mari leinana DIPR gi director Balkrishna na wafum kaya phongdorakle Catholic School Kanchipur gi ani subaget maya da ngarang bom thamlamba thawongbu yaningda ba phongdoktuna oza sing Local Guardian Association Parent Teachers Association amadi Transporter Union gi miut singna ngasi wakan infam chatakre asigumba thawdo asi matungda amuk hana thokan biganu haina Catholic School Local Guardian Association gi secretary Naurem Jivit nam phongdorakle tungda jo asigumba pamdaba thawdoksi school da amuhana tahon tawbiganu haiba aikhoi gi teliba laikai sigi parentsing the teachers in society jo akoin appeal tawjari loina la karigumba Catholic Educational Society gi authority ga underground office ga kaiguma makhoni yana da phanam leiraga su akoin hygienic badi school da mai tamliba mairoi sings da ki akan pi basi tawbiganu aduga nasai gi Educational Society gi music na su authority na su hariba athu matam da nasai gi mokhoisi yana da hona biu adu mai masing tambada ingna singna mai santi oina mai tamba phang biu haiba wafam se haijari
Dr. Kishan Y. Token amasung A. Rajan lekhidabagi tararak suba ningsing thauram uripoki mapari ningsing kolda February taratareta pangthuklagani numirasida ban total shutdown na chingba tawidanaba mapari ningsing kol lupki convener Yumlembam Kapurna appeal tawrakle. February ki tang taratret English nganiga tarampalda aikoi tararak suba date na anniversary aikoi pangthuk sagadi manil gi oiba sahi tara chupna acid test toru matungda aikoi lamdam asida civil society sing work to ribas maina aikoi region da aikoi work to ba hauragani loinana numit asida aikoi gi oiba yamaru oiba wafam khara hangsit ase koi lautok sagani Bihar ki thabak tagi potharaba chahi humbu suraba amadi yamdrabada chahi kun journalist oina thabak tawraklaba journalist singda tha amada lupa lising taruk pension piragani haina Bihar ki chief minister Nitish Kumar na lauthukre Patrakar Saman Pension Yosna ki makhada senfamasi pigadabani hari karigumba pension phanglaba journalist aduna laikitaba thoklabadi ma ki nupi natraga mapurebada thagi oina lupa lising ahum pigani hari sahi sigi April ki tang amadagi chanaba hogani hari amaromda chief minister Nitish Kumar na journalist singi damakta lokhalagliba thabaga sibu Bihar Working Journalist Union ki general secretary Kamal Kanta Sahena thagat pafungdurakle Maruti Suzuki Eastern Motors ki Anova New Generation Wagon R ngasi Thobal Atokpam ISDF Bank manakta leiba branch out launch tawkre Thoramaduda Eastern Motor gi ISRL Bikram Aditya Manager KSIS Bisorjit TL N Sadananda ATL IS Kamaljit Susarukya ke Ngasi pung nipalom taba matamda Imphal Jiri lambi gi kaifundai amasung makru gi marakta jiribam dagi cement puduna lakpa truck ama accident thokle thodo oduda driver thina sokpadagi jiribam da pukatuna laikanakre hari Assam Rifles amasung ukrul gi police ki apunba kangbu amana sekmai dagi myoy ama bong gi masak kaya marunga konana fare hari phagalaba myoy asigi maming Yauraipam Laskar Chaikunmathoi Apokpa Sabudin Silsar dagi Awong tang kamjong da laibani hari mangodagi fagalaba polam sing adude explosive powder kilo ani gelatin battery remote amasung fuse yaure Sri Balaji Foundation Trust na sinduna lamdeng khunauda Balaji Tirupati gi laisang ama lamsang kendra gi MLA S Rajen na hangdukre Ramaduda International University of Bhagavad Culture gi President Part Sarathi Das Divine Life Manipur gi Maharaj Gopal Krishna Swami Susarugya ke mapaleba kaya dagi lakpa bhakta kaya susarugya ki bathoram aduda MLA Rajen na makata na haikibada Tirupati gi laisang ama saduna lai khurumnaba mafam ama pibani lamdam sigi myoy kaya na sel na Andhra Pradesh ki Tirupati Laifam Tanna Chanaba Adugi Awaba Kuklagani Haike. How's the Sanabagi Pau Lobira say? Ngasi Sanabagi Pau da Lagliba February kuntaret tagina Mars ahum phauba Netherlands ta pangthogadoriba Yonex Dutch Junior International Grand Prix 2019 amadi Germany gi Berlin dada Mars taret tagina tara phauba pangthogadoriba Yonex German Junior 2019 International Championship ta India gi badminton team gi team manager oina Hana Minister oiramba India gi Badminton Association of India gi Vice President Bijoy Koijambu khalakle mak thas gi kulumnoida Netherlands ki damak Imphal thaduk lagani hairi Mamang sahi December thada Kus Bihar Trophy da Arunachal Pradesh ka sana kiba cricket match da innings amada wicket taramak low kiba Manipur gi cricketer RK Rex Manipur Cricket Association okre MCA na RK Rex na under 19 cricket sanabada mateng oina na balupa lising kun mateng pikre luang sangmongi luang popa cricket stadium da pangthokiba opagi thoram aduda RK Rex ki performance adubu pumna makna thagat pafungdu ke Manipur cricket team gi head coach Shiv Sundar Das na su RK Rex tungya sayamna leiba sanaroi amani haina singtha ke
Mongolite Club na Digar FC Timbu Gol ani snoda mai chiba piduna kunipan suba KC Malik Memorial Football Tournament ki mapu oikre. All Jiribam Sports Association na sinduna Jiribam Higher Secondary School Playground da January kunipan dagi tim tara mangana saruk yaduna chatarakiba tournament asigi ngasi loishin bagi thoram da SDPO Jiribam TA Sanatomba Association ki President M Brazakanta tournament asigi donor Pritirani susaruk yake. Wangjing Kotombok Peace Sports Complex na sathari by Inspire Cup 2019 Under-17 Youth Football Competition gi ngasi sanakiba ahanba match ta Wangjing United amadi TDFDO Thobal goal chanaduna draw satkre ani suba match ta Martin Grammar School Kaksingna KFC Chekonbu goal ani amada thoikre ahum suba match ta MLYDO Lilong amadi Idol Pioneers Club Kaksing goal amamam chanaduna draw satkre Marisuba match ta Endeavor Wangjingna Surma FC bu goal amasinoda thoikre Ekodom Bobby Enterprises amadi Maniwood ahumna puna sinduna Peace and Unity haiba teamda Moregi Eastern Science School gi playground da More 11 amadi Maniwood FC gi friendly football match amasanekre thoramaduda MLAS Subhasandra ADC More M Rajkumar Maniwood ki president TS Arun Kumar Assam Rifles ki CEO Sunil Sut Ekodom gi president RK Sanayama MCM ki president M Thoiba MMCM ki president MD Jalauddin Gurkha Samaj ki Durga Sharma, Tamil Sangam ki Secretary Tilathan, ISDC ki Secretary Victor Susarukya ke match aduda team anina goal amamam chanaduna draw satkre. Maharashtra da February 13 dagi pangthokadoriba nifutare suba Senior National and Interstate Kerom Championship ta sarukya gadaba Manipur gi Senior Kerom team ngasi Imphal thadokre. Makhataba sanabagi pau bayan thojam dagi amuk phangbigani. Sainik School Imphal All Boys FC Tera Khuraijam Lerakna Imphal Football Academy Lamphelbu Maitipa Piduna Mamang Sahi ki Soli Singh Nisumna Tranipal gi Anishaba S Mani Sharma Memorial 30th Football League ki champion oikre. Imphal West District Football Association na sinduna mamang thagi tang kulhumdoi degi team taranitoi na grubani thongna khaidoktuna Pamjal Ground Pasway da satharakiba Anishaba S Mani Sharma Memorial 30th Football League ngasi loisen kre loisen bagi thoramda All Manipur Football Association ki President Salam Sanatomba hana Nelit ki Joint Director oiramba CIS Irabot All India Football Federation ki hana Chief Coach oiramba Moirangthem Ratan Kumar amadi Laikhidraba S Mani Sharma gi imung manungi mioi Su saruk yaki Satharakipa League asigi ngasi sanakipa aroiba match da Sainik School Imphal All Boys FC Tera Khuraijam Lerakna Imphal Football Academy Lamphenbo goal mari amada maitibu piduna league asigi champion oikibani match asida mai pakiba Sainik School Imphal All Boys FC Tera Khuraijam Leraki goal singadu P Lord Jemna Merski Kuntantri Subamadi Nipunipal Subaminita goal ani TI Singlembana Merski Taranipal Subamadi Yakai Mari Subaminita goal ani sanki Mersa sida mai tikiba Imphal Football Academy Lampen gi amatangarba goal adu LM Anthony na Merski Tarahumdu Subaminita sankibani Mersa sida Sainik School Imphal All Boys FC Tera Khuraijam Leraki sanaroi KS Lucky Sanamadi Imphal Football Academy Lampen gi K zone da match conduct tokiba referee na yellow card utki Team Animak Second Division gi qualify oikre Sokli Singani Sumna Taramapan degi Second Division League ta sanaragani SYC Satudaina KLYGC Team A Kamung Bumaiti Piduna Ahanba 11 Village Open Men's Volleyball Tournament ki champion oikre All Manipur Volleyball Association gi Miang Makhada Kangmong Langgol Jam Youth Guidance Club na sinduna Kangmong Langgol Jam Kangjepung Ground da tha sigi tang manga dagi team tarahumdoi na group mari thong na khaidok na chatarakiba ahan bis 11 Village Open Men's Volleyball Tournament ngasi loisen kre ngasi sanaki baroiba match da SYC Satudaina KLYGC Team A Kangmong bu set ahum ama kuntaruk kunmari kunmanga taranipal kunmari amadi kuntaruk kunmari da maiti piduna champion oikibani Satarakiba tournament asigi champion oikiba SYC Satudaida lupa lising tara manga runners up takiba KLYGC Team A Kangmong da lupa lising tara thoroma pusing na kusin naki Satarakiba tournament asigi best discipline team na RYC Moidang pokna takre
tournament asigi best player na KLYGC team e kangmongi sanaroi M Dingona taki best spiker gi manana SYC Satudai gi Robinson best blocker gi manana KLYGC team e kangmongi NG Anil Kumar best setter gi manana KLYGC team e kangmongi K Joychan na taki best discipline team best player best spiker best blocker amadi best setter gi mana taki basingda thauram mapu singna lupa changwa piduna pungning thawgatki Langtabal Sporting Club Langtabal Mantri Khoma Khale Kaina Sinduna Mamang Thagitang Kundagi Team Kunna Group Mari Thokna Khaidokuna Sathariba Anishuba Haibok T20 Cricket Tournament ki ngasi sanakiba match ta SCCC Sangai Singdamaina RRCC Surasanpur bu run sani yankai humdoida maitipi pikrai match asida SCCC Singdamaina tos ngamduna ahanma batting tawkibada apiba over kunda wicket manga turaga run sani humpuni thoi lauki masigi pakhomda anishuba batting tokiba RRCC Surasanpurna over taret ka ball amada wicket loin turaga run kunma pankhak lauduna match asi maiti kibani match asida SCCC Singamai gi sanaroi nanauna ball nifuma palda run samga sumna ahum lauduna man of the match taki hayeng ahanba match oina SSU Singamai amadi Force K3 gauga sanagani anishuba match ta Manipur Veteran Cricket Association amadi Riz Nagamapalga sanagani KC Sarma Trust Impala amadi SSC Sekta na sinduna mamang thagi tang kuntra tagi team Nipan group ani thongna khaidoktuna SSC Sekta ground sathariba ahanba KC Sarma Memorial Veteran Football Tournament ki ngasi sanakiba ahanba match ta Pham Imphal na FBFA Uyungpopu gol manga anida maitipi ki Pham Imphal gi mai pakipi gol singado A Maniram na match ki mapal suba kunmapal suba madi kontrom di suba minute gol ahum sanki atopa gol ani aduna Henmin Thang amadi and Bobona match ki tarahum di suba madi nifuni thoi suba minute sankibani match sida maiti kiba FBFA Uyungpoki gol ani aduna S itaw amadi W run birina match ki kunmanga suba madi kuntre suba minute sanki ani suba match ki sanakibada Musa Sekona Sangai FC Thangmaiban bu gol ahum sinoda maiti piki Musa Sekon gi mai pakibi gol ahum madu Gandhi Geoffrey amadi KS Roman na match ki tara suba tara tre suba amadi nifumanga suba minute sankibani Salo Youth Union Club na sinduna Salo Kanglong Lampakta tha sigitang mari dagi tim kunmanga na group Nepal thongna khaidoktuna sathariba Salo Cup mapal suba lamlai kendra village wise invitation men's open 7 set football tournament ki ngasi sanakiba ahanba match ta EUSC Telongna Sekta FC team B bu gol mari anida amadi anisuba match ki sanakibada BRIYO Kabomputna All Star Pungdongbang bu gol ani sinoda maitipi piki Thagachari makha taba pawda ngasi nongmagi oiba engasagi paw Environment Directorate ki phangkiba ngasi goikiba ainga sa amadi nungjugi pawda khwaidagi sakiba Celsius degree 32.3 mari khwaidagi ingba Celsius degree 3.2 Nuksita yawising maninggi sang maximum da sada Manipur 32.1 ama minimum da sada kunmari dasmik mga tarir oiki ngasi nong sukite Makhatana Editor's Choice ISTV News ki ngasigi Editor's Choice da CAB Rajya Sabha da putok khidraba matungda ruling amasung opposition na phongdoknariba wafam seng Zati kan je koi zati kan na bui dong tani koi na bole biba zati kan na bui dong lewat station na bui dong tani koi na nasi mayam kita koi tum nasa khatra koi bulu jadi se
बिल से हान विड्रॉ तहनसेब लोक सभा पुथोक्तंग बिजनेस लिस्ट यहन बिगनो लोक सभा पास तहन बिगनो मणिपुर नॉर्थ ईस्ट कायगने अखोइना पास तहनद्रबनी बिजनेस लिस्ट यहनद्रबनी लोक सभा की विड्रॉ तहनग्रबनी बिल से स्क्रैप तहन नोम खक्त नतीने था चुपना सही चुपना ग्रांड रिसेप्शन तौगे तौबियो करिगुम तंजा फंगदी अखोइसु सिदि फैयना अखोइसु तुम याउजगेबा मसिकी victory is this is the victory of the people of the northeastern states. More particularly, Manipur Pajasing victory in Haribako. Lay Humi Bodo, border Lana Ramaleko, border owner Ramale. Who could have been? Imai Ben Singh, Manipur Pajapuna Mangna, Yarekuna, Yamwana, Bill passed over Yade Haidana, Asiana, how Kangadana, Safato Hiba, Say Saki, Sakai, Police, Senakon, Hangana. Yarek to the Kankiba, Bakway, the Hupiga Davada, Mado, Bill support of Kangwood Hupese, much on tongue the life of Tivan. How's your Ribadamari Pau Amukana? Jammu and Kashmir gi Pulwama district terrorist attack like Hyderabad CRPF Jawan Singh from the state na ikai kunabut kre. Rajya Sabha da putoki Hyderabad CAB Gazette ta hana phonglam le haina hana Chief Minister Okram Ibovin hai kre. Amadi Naga Singh khwaidagi chawba kumayama oiriba luingai ni harau tayamna pangthukle. Nasi gona dia sibna bisa pawma tangslo shinjare miyeng tabiri ba singba mukahanna kurumjare.